lalala Asi usitte da phone ka kathala da ma khali se kari no idu bade nga jam la e nate thadedra mama da hangunde isa no aite wakalgi haurakfam oibana hello mayang wasdi anoma video ma mu puduna laksare mayang yempham da ado mayang ngasi video se kai oiduno haibada mayang ngasi se ina ko ai reel se yam semjani ba ngasi se ado mayang khangbiri duni ko reel semba je idi thoina hijada bodo adui mathakta hijada bodo mathakta cameraman na mathau da bodo ado cameraman su lejada bani na ina ngasi se akoi gi paulen do kaurage ba ko paulen se ngasi laktaba yaroi ko paulen se kaura matung na ina ngasi se ai gi reel se phat simdarage tawbani ba ko ade khoi ma de na camera pa han doi du so khoi ma se khoi ka ka do ngasi laktori ba ko अखोई गादो ngasi laktori na flight ta laktori na yam thuni yorokani haibani na khoi mas na yadre ba ma pukhi de gi nga pha duri aina aduna ina huzi paulen se kaure phone tawrage paulen se phone tawraga paulen se namhal lagi ba ko aina paulen mai cycle ga do pro hai ki ba ko mai cycle go ju thau ge ma taw ge na adum ya mai paulen de phone tawjarage ba paulen na kamai hairak ba ma football sana ga le na mu kutak ta lak ta ba ja de hai de me ba ko mai ma duri yeng mi ne rasi mai ai se wat pa ga le ba yeng ne tu se khoi mai ha na gi ki no ne ba pidu ne ba blouse ka se khoi se na ina da fi de ina tusan mane ba handa khani mang ado asli am tanga se yam phajado mal he to me ai paulen na phone tawrasi chasilao me am aslik se ye mo to ina yam pamjana hana mi so gi leijagi bani ba ko ado me am ai asim de ga season jarage asi season la matung de inga se gi reel se haujarage ko ai li se lo season ya Pariyon. chalo Kasi hindi talaga dumali. hꯧꯖꯤꯛꯀꯤ ꯂꯤꯛꯇꯣ ꯁꯤꯖꯤꯟꯖꯔꯒꯦ ꯁꯤ ꯁꯤꯖꯤꯜꯂ ꯃꯇꯨꯡꯗ ꯐꯖꯕꯁꯦ ꯍꯦꯟꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯦꯕ ꯑꯩ ꯋꯥꯈꯜꯗ ꯋꯥꯎ ꯐꯖꯊꯣꯛꯏꯌꯦ ꯐꯖꯩꯀꯣ Mama ko no yengro. ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯊꯥꯏꯀꯦꯟ ꯊꯧꯔꯁꯤ ꯂꯥꯛꯑꯣ ꯍꯩꯕꯅꯦ ꯑꯁ ꯔꯤꯜꯁꯦ ꯃꯁꯦ ꯍꯩꯔꯛꯇ꯭ꯔꯦꯗ ꯍꯦꯜꯂꯣ ꯃꯌꯥꯝ ꯑꯁ ꯑꯩ ꯔꯤꯜꯁ ꯁꯦꯝꯕ ꯈꯣꯠꯄꯁꯦ ꯏꯍꯩ ꯍꯩꯔꯛꯇ꯭ꯔꯦꯅꯦ ꯑꯩꯅ ꯃꯁꯥꯏ ꯍꯥꯟꯅꯗꯤ ꯈꯔ ꯍꯩꯇꯕ ꯀꯥꯟꯅꯔꯣꯏ ꯑꯩꯁꯦ ꯄꯥꯎꯂꯦꯟꯗ ꯐꯣꯟ ꯇꯧꯗꯕ ꯌꯥꯔꯔꯣꯏ ꯄꯥꯎꯂꯦꯟꯗ ꯐꯣꯟ ꯇꯧꯔꯒꯦ ꯑꯩꯅ ꯇꯧꯔꯔꯣꯏꯁꯤꯔ ꯈꯜꯂꯨꯔꯕꯅꯦꯕꯀꯣ ꯅꯨꯡꯁꯥꯒ ꯌꯥꯝ ꯁꯥꯕꯁꯤꯒ ꯌꯥꯔꯣꯏ ꯇꯧꯗ꯭ꯔꯗꯤ ꯇꯧꯔꯒꯦ ꯄꯥꯎꯂꯦꯟꯗꯨꯕꯨ ꯀꯗꯥꯏꯅꯣꯅꯦ ꯃꯗꯨ ꯉꯥꯡꯕꯁꯨꯅꯦ ꯃꯗꯨ ꯉꯥꯡꯕꯁꯨ ꯂꯥꯛꯅꯤꯡꯕꯣꯟꯗꯦꯅꯦ ꯑꯩꯅ ꯍꯥꯏꯕꯗꯣ ꯃꯥ ꯎꯄꯥꯏ ꯂꯩꯇꯕꯩ ꯁꯨꯝ ꯂꯥꯛꯏꯅꯦ ꯈꯪꯉꯤꯅꯦ ꯂꯣꯏꯅ ꯑꯩꯅꯁꯨꯅꯦ ꯎꯄꯥꯏ ꯂꯩꯇꯕꯒꯤ ꯁꯨꯝ ꯃꯉꯣꯟꯗ ꯇꯣꯛ ꯇꯧꯁꯤꯟꯅꯕꯅꯤꯗ ꯑꯩꯁꯨ ꯍꯤꯟꯗꯣꯛ ꯄꯥꯊꯣꯛꯅ ꯑꯩꯉꯣꯟꯗꯁꯨ ꯍꯥꯏꯖꯅꯤꯡꯕꯣꯟꯗꯦ ꯆꯥꯎꯔꯛꯄꯗꯤ ꯑꯉꯥꯡꯁꯤꯡꯁꯦ ꯌꯥꯝ ꯈꯜꯂꯦꯀꯣ ꯎꯄꯥꯏ ꯂꯩꯇꯕꯩ ꯍꯥꯏꯕꯗꯨꯀꯣ ꯑꯗꯨ ꯐꯣꯟꯗꯗꯤ ꯇꯧꯁꯤꯟꯅꯗꯕ ꯌꯥꯗꯦꯀꯣ ꯑꯁ ꯊꯥꯡꯒꯠꯈꯤꯗ꯭ꯔꯦꯅꯦ ꯑꯉꯥꯡꯁꯤꯕꯨ ꯇꯧꯔꯤꯁꯤꯕꯨ ꯊꯥꯡꯒꯠꯂꯛꯑꯔꯣꯏꯗ꯭ꯔꯥ ꯈꯪꯗꯦꯅꯦ ꯇꯥꯁꯤ ꯇꯧꯋꯦ ꯃꯣꯠꯁꯤꯜꯂꯛꯀꯅꯨ ꯅꯆꯦꯗ ꯅꯆꯦ ꯉꯁꯤ ꯐꯖꯅ ꯔꯤꯜ ꯁꯦꯝꯒꯦ ꯇꯧꯕꯅꯤ ꯑꯁ ꯀꯩꯅꯣꯅꯦ ꯊꯥꯡꯒꯠꯂꯛꯈꯤꯗ꯭ꯔꯦꯅꯦ ꯃꯌꯥꯝ ꯄꯥꯎꯂꯦꯟꯁꯦ ꯐꯣꯟ ꯊꯥꯡꯒꯠꯇꯅ ꯂꯩꯔꯦ ꯑꯗꯣ ꯑꯩ ꯐꯣꯟ ꯊꯥꯡꯒꯠꯇꯕꯗꯣ ꯑꯃꯨꯛꯇꯪꯒ ꯍꯟꯅ ꯇ꯭ꯔꯥꯏ ꯇꯧꯖꯒꯦ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯄꯥꯎꯂꯦꯟꯁꯦ ꯑꯃꯨꯛꯇꯪ ꯇꯧꯒꯦ ꯃꯁꯤ ꯂꯥꯛꯈꯤꯁꯅꯣꯕ ꯉꯁꯤ ꯄꯥꯎꯂꯦꯟꯁꯦ si bi chaka da bo phone to le gi ngai sana ba si de ta video na bi gi ngai sana ba si de ꯑꯉꯥꯡꯁꯦ ꯎꯁꯤꯠꯇꯦꯗ ꯐꯣꯟꯒ ꯀꯠꯊꯠꯂꯗꯅ ꯃꯥꯅ ꯈꯜꯂꯤꯁꯦ ꯀꯔꯤꯅꯣꯕ ꯃꯁꯤ ꯁꯣꯏꯗꯅ ꯒꯦꯝ ꯁꯥꯟꯅꯕ ꯑꯣꯏꯔꯝꯒꯅꯤ ꯃꯁꯤ ꯑꯃꯨꯛꯀ ꯍꯟ ꯇꯧꯁꯟꯒꯦ ꯑꯩꯃ ꯐꯣꯟꯒ ꯀꯠꯊꯠꯂꯛꯏꯅꯦ ꯄꯥꯎꯂꯦꯟꯁꯦ ꯌꯥꯝ ꯎꯁꯤꯠꯇꯦꯗ ꯃꯥ ꯑꯩꯅ ꯇꯧꯔꯒ ꯐꯣꯟ ꯀꯠꯊꯠꯄ ꯌꯥꯕ꯭ꯔꯥꯕ ꯃꯥ ꯑꯇꯣꯝꯕꯤꯅ ꯐꯣꯟ ꯇꯧꯔꯒ ꯐꯣꯟ ꯀꯠꯊꯠꯄ ꯌꯥꯕ꯭ꯔꯥꯕ ꯑꯃꯨꯛ ꯇꯧꯒꯦ amuk tau le phone ni hello Paulen nang kaidauri nang ai phone tawrga kathalai se kaigino nate dui nate ne ai chano ai tane hippe o du phone ni kari ya nang na sa ngoi de ha chano ai te
nate thajadra mama da hangde nang namada hongga do namaga yo ito phone wari sanarabane namada han hangagani ne tawrise namana hairabani ne paulin no game sanawure na hoji thuna law second no pura thuna sano ai te ba dogi lakte ai sem doi mi ri puja su lapte mi duna ri sem no nga pha na mu cha thu mi nate pare thame chang na hoji mi manga mun ne jum jaro 5 minutes later. mai video je mu tau dia mu tha ni ba ꯑꯁ ꯅꯨꯡꯁꯥ ꯑꯃ ꯁꯥꯔꯤꯕ ꯄꯥꯎꯂꯦꯟꯗꯨꯕꯨꯅꯦ ꯂꯥꯏꯗ ꯂꯥꯛꯇ꯭ꯔꯦ ꯈꯪꯗꯦꯅꯦ ꯃꯥꯅ ꯑꯩꯉꯣꯟꯗ ꯂꯥꯏ ꯂꯩꯔꯗꯤ ꯍꯥꯏꯔꯤꯃꯤ ꯑꯣ ꯃꯈꯣꯟ ꯑꯃꯗꯤ ꯇꯥꯏ ꯂꯥꯛꯑ ꯃꯥꯜꯂꯦ ꯌꯦꯡꯉꯨꯒꯦ sibam duga ba alli sibam na dress siga ꯑꯗꯨ ꯃꯌꯥꯝ ꯄꯥꯎꯂꯦꯟꯅ ꯁꯥꯏꯀꯦꯟ ꯄꯨ ꯂꯥꯛꯑꯕꯅꯤꯅ ꯍꯧꯖꯤꯛ ꯑꯩ ꯔꯤꯜꯁ ꯁꯦꯝꯕ ꯀꯨꯝꯊꯖꯔꯒꯦ ꯃꯌꯥꯝ ꯌꯦꯡꯕꯤꯕ ꯄꯥꯎꯂꯦꯟꯅ ꯁꯥꯏꯀꯦꯟ ꯄꯨ ꯂꯥꯛꯑꯦ ꯑꯗꯨꯅ ꯃꯌꯥꯝ ꯑꯩ ꯍꯧꯖꯤꯛ ꯔꯤꯜꯁ ꯁꯦꯝꯕ ꯍꯧꯔꯒꯦ ꯍꯧꯒꯠꯂꯦ ꯇꯣ ꯁꯤꯒ ꯂꯩꯔꯦ ꯑꯩ ꯁꯥꯏꯀꯜꯗꯣ ꯑꯗꯣ ꯑꯩ ꯍꯧꯖꯤꯛ ꯍꯧꯔꯒꯦ ꯁꯥꯏꯀꯜ ꯊꯧꯕ ꯍꯧꯔꯒꯦ ꯃꯤꯅ ꯁꯥꯏꯀꯜꯒꯤ ꯐꯅꯦꯛ ꯁꯦꯠꯂꯒ ꯁꯥꯏꯀꯜꯒꯤ ꯔꯤꯜꯁ ꯁꯦꯝꯕ ꯇꯧꯗ꯭ꯔꯤꯗꯣ ꯑꯩꯅ ꯑꯍꯥꯟꯕ ꯑꯣꯏꯅ ꯉꯁꯤꯗ ꯇꯧꯔꯤꯁꯦ ꯁꯤꯒ ꯐꯅꯦꯛꯁꯨ ꯈꯥꯎꯗꯕꯅꯤꯅ ꯑꯣꯟꯊꯔꯨꯔꯗꯤ ꯍꯥꯏꯕ ꯉꯝꯖꯗꯦ ꯅꯠꯇ꯭ꯔꯒ ꯇꯨꯔꯦꯜ ꯂꯩꯔꯥꯏꯗꯒ ꯑꯣꯟꯊꯔꯨꯔꯗꯤ ꯑꯩ ꯈꯪꯗꯦꯀꯣ Hi guys! Hore oonꯊꯔꯨꯔꯗꯤ ꯑꯩ ꯈꯪꯗꯦꯀꯣ ꯑꯩ ꯈꯔ ꯆꯠꯂ ꯑꯣꯟꯊꯔꯨꯔꯗꯤ ꯑꯩ ꯈꯪꯗꯦꯀꯣ ꯈꯔ ꯑꯗꯨꯝ ꯊꯧꯕ ꯅꯨꯡꯉꯥꯏꯅꯤ ꯄꯥꯎꯂꯦꯟꯒꯤ ꯁꯥꯏꯀꯜꯁꯦ ꯃꯌꯥꯝ ꯑꯩ ꯈꯨꯠ ꯊꯥꯗꯣꯛꯅ ꯈꯨꯠ ꯊꯥꯗꯣꯛꯅ ꯍꯥꯏꯌꯨꯃꯗꯤ ꯉꯝꯖꯗ꯭ꯔꯦ ꯂꯥ ꯍꯥꯏꯕ ꯉꯝꯗ꯭ꯔꯦ ꯑꯩ ꯋꯥꯕꯅ ꯂꯣꯏꯈ꯭ꯔꯦꯅꯦ ꯁꯥꯏꯀꯜ ꯊꯧꯕ ꯕ꯭ꯔꯦꯛꯁꯨ ꯌꯥꯎꯗꯦ ꯂꯩꯔꯥꯏꯗꯁꯨ ꯇꯨꯁꯤꯜꯂꯦ ꯑꯌꯥ ꯑꯩꯈꯣꯏ ꯃꯥ ꯉꯥ ꯐꯥꯔꯤꯅꯦ ꯑꯩꯈꯣꯏ ꯃꯥ ꯉꯥꯁꯨ ꯐꯥꯔꯨꯔꯒꯦ ꯉꯁꯤꯗꯤ ꯇꯧꯈ꯭ꯔꯒꯦ ꯐꯥꯔꯦ 이동부대 ꯉꯥꯖꯝꯂꯛꯑꯦ ꯃꯌꯥꯝ ꯐꯥꯔꯦ ꯌꯦꯡꯉꯨ ꯐꯣꯇꯣ ꯄꯣꯁꯦ ꯐꯥꯔꯦ 이동부대 ꯉꯥꯁꯦ ꯄꯔꯦꯡ ꯌꯥꯝ ꯂꯩ ꯉꯥ ꯑꯅꯤ ꯁꯨꯔꯦ ꯂꯛꯄ ꯃꯌꯥꯝꯁꯦ ꯌꯥꯝꯅ ꯊꯥꯗꯈꯤꯗꯦꯕ ꯍꯥꯟꯅꯒꯤꯅꯦꯕ ꯍꯥꯟꯅ ꯃꯆꯥ ꯂꯦꯝꯍꯧꯕ ꯑꯅꯤꯈꯛ ꯄꯥꯎꯂꯦꯟ ꯑꯌꯥ ꯂꯩꯌꯦ ꯑꯌꯥ ꯑꯩꯅ ꯑꯃ ꯄꯥꯎꯂꯦꯟ ꯑꯃ ꯑꯗꯒꯤ ꯑꯩꯈꯣꯏ ꯃꯥꯅ ꯑꯃ ꯖꯥꯔꯦ ꯍꯜꯂꯣ ꯃꯌꯥꯝ ꯑꯩꯁꯦ ꯉꯁꯤꯁꯦ ꯁꯨꯝ ꯑꯩꯅ ꯔꯤꯜꯁ ꯃꯆꯥ ꯑꯃ ꯁꯦꯝꯒꯦ ꯇꯧꯖꯕꯅꯦꯕ ꯑꯗꯣ ꯄꯥꯎꯂꯦꯟꯁꯦ ꯑꯩꯅ ꯁꯨꯝ ꯀꯧꯔꯒ ꯁꯦꯝꯃꯤꯟꯅꯒꯦ ꯇꯧꯕꯁꯦ ꯑꯩꯁꯦ ꯔꯤꯜꯁ ꯁꯦꯝꯕ ꯍꯩꯇꯕꯅꯤꯅ ꯁꯨꯝ ꯑꯣꯏꯈꯤꯗ꯭ꯔꯦꯕ ꯑꯗꯨꯅ ꯑꯩꯅ ꯁꯨꯝ ꯁꯥꯏꯀꯜ ꯊꯧꯅ ꯁꯨꯝ ꯑꯃ ꯁꯨꯝ ꯈꯔ ꯅꯝꯍꯜꯂꯦ ꯑꯗꯨꯅ ꯃꯌꯥꯝ ꯍꯩꯇꯦ ꯑꯗꯣ ꯍꯨꯃꯥꯡ ꯅꯥꯄꯤ ꯀꯥꯡ ꯅꯨꯡꯁꯥꯅ ꯁꯥꯕꯅ ꯑꯗꯣ ꯑꯩꯅ ꯇꯧꯒꯦ ꯈꯟꯕꯗꯨꯁꯨ ꯑꯩ ꯇꯧꯕ ꯉꯝꯍꯧꯗ꯭ꯔꯦ ꯑꯩꯈꯣꯏꯅ ꯍꯥꯏꯗꯤ ꯄꯣꯠꯁꯦ ꯃꯤꯁꯦ ꯏꯁꯨ ꯁꯨꯗ꯭ꯔꯦꯕ ꯑꯩꯈꯣꯏ ꯃꯥꯅꯁꯨ ꯐꯖꯅ ꯀꯥꯞꯄꯤꯕ ꯍꯩꯇꯕꯒ ꯑꯗꯣ ꯃꯌꯥꯝ ꯃꯊꯪꯗ ꯅꯨꯡꯉꯥꯏꯕ ꯚꯤꯗꯤꯑꯣ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ ꯑꯗꯨꯒ ꯃꯌꯥꯝ ꯑꯩꯅ ꯍꯥꯏꯗꯤ Q&A ꯀꯣꯏꯁꯟꯒꯤ ꯚꯤꯗꯤꯑꯣꯁꯨ ꯑꯩ ꯁꯨꯝ ꯁꯦꯝꯒꯦ ꯍꯥꯏꯅ ꯈꯜꯂꯦꯕ ꯑꯃꯨꯛ ꯑꯩ ꯇꯧꯗ꯭ꯔꯤꯅ ꯑꯗꯣ ꯃꯌꯥꯝꯅ ꯍꯪꯅꯤꯡꯕ ꯂꯩꯔꯒꯗꯤ ꯍꯪꯅꯤꯡꯕ ꯍꯪꯕꯤꯔꯣ ꯑꯗꯨꯒ ꯁꯦꯝꯃꯨꯔꯥ ꯁꯦꯝꯒꯅꯨꯔꯥ ꯑꯗꯨꯁꯨ ꯃꯌꯥꯝꯅ ꯁꯨꯝ ꯍꯥꯏꯕꯤꯔꯣ ꯑꯗꯣ ꯚꯤꯗꯤꯑꯣꯁꯦ ꯅꯨꯡꯉꯥꯏꯔꯒꯗꯤ ꯂꯥꯏꯛ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯂꯣꯏ ꯇꯧꯁꯜꯂꯣ ꯀꯃꯦꯟꯁꯨ ꯐꯖꯕ ꯃꯌꯥꯝ ꯁꯥꯡ ꯄꯤꯊꯔꯣ ꯃꯌꯥꯝ ꯑꯗꯨ ꯍꯥꯏꯔꯒ ꯑꯩ ꯉꯁꯤꯒꯤꯗꯤ ꯂꯣꯏꯁꯤꯜꯂꯒꯦ ꯅꯨꯡꯁꯥꯁꯦ ꯎꯔꯕ ꯃꯩ ꯅꯨꯡꯁꯥꯁꯦ ꯌꯦꯡꯇꯨ ꯅꯨꯡꯁꯥ ꯑꯗꯨꯅ ꯃꯌꯥꯝꯗꯣ ꯍꯥꯏꯔꯒ ꯑꯩ ꯂꯣꯏꯁꯤꯜꯂꯒꯦ ꯃꯇꯥꯡꯁꯤꯗ ꯑꯗꯣ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯊꯦꯡꯅꯔꯁꯤ ꯕꯥꯏ ꯕꯥꯏ ꯂꯥ 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 ꯌꯦꯡꯗꯨ ꯃꯌꯥꯝ ꯑꯩꯅ ꯅꯨꯡꯁꯥ ꯁꯥꯏ ꯍꯥꯏꯗ꯭ꯔꯥ ꯌꯦꯡꯉꯨ ꯃꯁꯥꯁꯦ ꯌꯦꯡꯗꯨ ꯄꯨꯔꯥ ꯃꯩꯅꯤ ꯃꯩ ꯑꯗꯣ ꯔꯤꯜꯁ ꯁꯦꯝꯕ ꯂꯣꯏꯅ ꯌꯦꯡꯉꯨ ꯁꯥꯏꯀꯜꯒꯁꯦ